Akisbani Imphal Nolini Devi na pau pajeri ahanbada maruiba pau awang numpuki lambi tong lupa koti lak ama lising humpu changna semgolagani haina kendragi road transport amasung highways mantri Nitin Gadkari na lauthokre South Asian Fraternity sabki numit humni jathagadaba mifam ngarangdagi Imphal ta hokre amasung sit humpuni pa leba Himachal Pradesh Vidhan Sabha mikal gi vote hojik ngahaki matung pung nipan dagi thadaba horagani Awang numpuk lamdamgi lambi thong lupa koti lak ama lising humpu changna semgolagani haina kendragi road transport amasung highways mantri Nitin Gadkari na lauthokre Guwahati da nahandagi hauduna jatharakliba awang numpuk raija singgi lambi thong sembagi phibam hanna yangsinbagi thauramda ngarang mantri na wafam asi lauthokibani Masigi manungda Manipurgi oina lupa koti lising 15,938 changna lambi thong semgatpagi project sang paikhatkani Mifam adura saruk yakiba Manipurgi Mukhyamantri Nongthombam Birena Manipurda lambi thong semgat sagatpagi project paikhat pinaba kendragi road transport amasung highways mantri Nitin Gadkari gi pukning singsinki Maduda kendragi mantri asina project sing adugi sangadaba senpam sing athuba matamda piraklagani haibagi thajaba pirakle hairi Project sing adugi manungda kilometer 15 sangba Imphal shahar gi elevated corridor National Highway 38 gi sangsaktagi Technopol phawbagi lambi double lane onthokpa Imphal dagina Jiribam phawbagi lambi double lane ohenbana chingba yauri South Asian Fraternity sabki numit humni jathagadaba mifam ngarangdagi Imphal gi Palace compound leba Bal Vidya Mandir da hokre mifam asigi thimdi aikoina aikogi na chatnabi sing yokatuna thamsi haibasini Tauram duta sabki President Saitapur Global University ki Vice Chancellor Anisus Jamas, sabki General Secretary Deepak Malviya amasung MLA Chapam Nisikantana jingba miyoi kaya charuk yaki. Role of Women in Sports habe hiramda nomagi oiba National Seminar amang asi Lilong Hauribi College da pangthoklagani. Seminar asi National Commission for Women New Delhi ki makhada college asina sinduna pangthokadabani. Manipur ngarang miyoi ama nauna COVID-19 positive oiba thingnaki masi tharaga hauji phawbada positive oiba apunba masing lakh ama lising 19,938 sure hauji active case 12 leidi naba phabagi sang sada 19.3 mari tarukni tabiriba pawasi Akisbani Imphal dagini Sit umpunipa leba Himachal Pradesh Vidhan Sabha mikal gi vote hojik ngahaki matung pung nipan dagi thadaba horagani vote nungtil pung 5 phawba thadanagani Mikala sida pi mirep kunmari yauna punna mirep samni tarani thoina lamba tongnadi Chief Electoral Officer Manish Gagna Akasbani thai polling station chamba yankai tareta nupi ngaktana mathau tawri Mikala sida BJP amasung Congress na sit umpunipan magta mirep thadukli Aam Aadmi Party na sit umputareta BSP na sit yankai humdoida amasung Independent mirep marphutara mapan yauri Pradhanmantri Narendra Modi na phut chamani pan wangpa senjengi mitam Statue of Prosperity ngarang Bengaluru da maikum hamthukre Nada Prabhu Kempe Gauragi Murti adu ngarang nungtil Pradhanmantri na maikum hangdokhibani madugi mamangda Pradhanmantri na Kempe Gaura International Airport ki terminal ani sangaki Bhagna Chennai Mysore Bande Bharat Express amasung Bharat Gaurav Kashi Darshan rail gadi lamthaki Miyam ki mitin namada wangang bada Pradhanmantri na hai Karnataka na Bande Bharat Express ki ahanba rail gadi amasung Bengaluru Airport ta anauba terminal sangaba asi Bengaluru miyam ki tangai phadaba adu yenglagani Namin ini ki Karnataka Tamil Nadu Andhra Pradesh amasung Telangana ki khongchetta Pradhanmantri ngarang Bengaluru ta thungkibani Pradhanmantri na Tamil Nadu ki Dindigulda laiba Gandhigram Rural Institute ki 63 suba convocation thauram dasu charuk yaki Ngasi Pradhanmantri na Andhra Pradesh ki Visakhapatnam da tongan project kaya sangagani amasung jatra hungani Mahangna Telangana ki Ramagundam da laiba RFCL plant da satkani mafam aduda mahangna tongan project kaya sangagani amasung jatra hungani Namit nini ki Odisha kungchetta laiba Rashtrapati Draupadi Murmu na ngarang Bhubaneswar da laiba Tapoban High School amasung Government Girls High School Unit 2 da satki
Urisia ki nini senba khongchattam hangna school asiki oja amachung mahiroi singa wari sanaki ningsing bayai Rashtrapati Draupadi Murmu Government Girls High School Unit 2 gi mahiroi ni mahangna mahiroi oidingai da leikiba Kuntala Kumari Girls Hostel chu chatki maki khongchat aduda Urisia ki Rajyapal Professor Ganeshi Lal amachung Kendra gi Shiksha Mantri Dharmendra Pradhan loinaki ngasi phongba pawche singi maruiba pawsingi damak hauze Ngangom Kiran leire Kiran Thagachari Nolini Kendra Road Transport amasung Highways Mantri Nitin Gadkari na awang nongpok lamdam gi lambi thong gi phiwam hanne yangsin khiba Sangai Festival gi mak siam sabagi thabak kan khalak pamasung Kwatha Festival hokhiba gi pawsingna ngasi phongo pawse ayambada maroi paw ina phongna ba ure Sana lebakta North East ki damak lupa crore lakh ama 10 taruk ki project sing lauthokre crore lising tara manga chamri marputra mapan changna Manipur gi lambi thong samgat na bathabak paket kaduri haba pauna ahan headline tori Union Minister na Manipur gi mahiroi singa wa khanakre climate change matam sana thengna hodrabadi sathi basaithing nangane haiba Minister awangmu ni mai gi waphamna pausi asigani sub headline tori Huyalan pauda Manipur Sangai Festival na Sangai de kari kanaba pibagi haiba pauna ahan headline tori Mitai na ST list sanbada yat papan malaiti haiba MLA Ragumani gi waphamna pausi asigani sub headline tori Pauna phamda Gadkari na koti lakh ama 10 tarklong gi project sing lauthokre haba pauna ahan headline tori Sangai Festival angakpa ama ohina bohonari Imphal City make siamagi thabak kumang chauksin sangsil haba pauna pausi asigani sub headline tori Sangai Express Manipuri da awang nongpoki National Highway Project singi khanakre Manipur gi lupa crore lising tara manga chamri marputara mapan yaure haba pauna ahan headline tori Numit humni chathagada sub conference Imphal da hokre haba paw amana pausi asigi ani sub headline tori Naharol gi thodang da Imphal City da kilometer kunmanga sangba elevated highway yauna kilometer chatruk yangkhai manga sangba lambi siamna ba lupa crore lising tara manga chamri marputara mapan sanction tawkre haba pauna ahan headline tori Sasinaba ILP card pairamba non lokian ani fare police remand lokthak rehaba paw amana pausi asigi ahan balamai de phongli Isel Express ta Manipur yauna any state manga ki national highway sing samada matam thinthabagi matangda Union Minister Gadkari yauna review meeting pangthokre Manipur gi oina lambi thong samgnaba lupa crore lising tara manga chamri marputra mapan gi project paikal agani lauthokre haba pawna ahan headline tori ILP pass paiduna sanakhiba mitop lising yankini thoi lamdam masigi ningo loduna leisilamde haba pauna pausi asigi anchor kalam da phongni Irai bakta lupa crore lising tara manga chamri marputara mapan gi lambi thongi phiwam phagatana ba project paikal again haba pauna ahan headline tori Minister led pauna Kwatha Festival hodokre haba paw amasu pausi asigi ahan balamai da phongni Imphal Free Press ta Rajas de lambi thong siambagi project lupa koti lising tara manga chamri marputra mapan sangna paikal again haba pauna ahan headline tori Sangai Express English ta WY tablet lakama masung brown sugar phare haba pauna ahan headline tori People's Chronicle da Kendra gi Mantri Nitin Gadkari na wang nongpok lamdam gi National Highway Project singi phium hanni yangsin krehaba pauna han headline tori Morning Bell da lupa koti lising tara manga chamri marputara mapan sangna lambi thong sembagi thabak paikalagan haba pauna han headline tori Hills Sonbrin Express ta Raja sigi doctor singna khongjang changsin ba makha chathe haba pauna headline tori Ganphu Mel da Tamenglong da doctor singna dabi taksin da khongjang changsin khibagi pauna headline tori Tamenglong Times ta outer gi MP Lor Hona kaksing da model village hangdok khibagi pauna headline tori Masona thar Nisin Tuhil to amasung Manipur Express tana Kendra gi Road Transport and Highways Mantri Nitin Gadkari na Manipur Mizoram amasung Arunachal Pradesh ki National Highway Project sing hanni yangsin kre haba pauna headline tori Kuntra taruk suba Assam Rifles na Sin Kuki Liberation Army gi masana masabu commander ni haijaba mi ama khusu khulai gi kona na phare haba pauna pauchi asida phongli Nolini Thagatsari Kiran Arubida Maruiba Pau Amukhanna Awang Poki Lambi Thong Lupa Koti Lakh ama lising humpu changna siyangpalagani haina Kendra gi Road Transport amasung Highways Mantri Nitin Gadkari na lauthokre South Asian Fraternity Sab ki numit humni zathakada pampham ngarang taki Imphal da hokre amachung seat umpunipa leiba Himachal Pradesh Vidhan Sabha Mikhal gi vote hojing haki matung pung nipan dagi thadaba horagani paulu jare